ngasi numida waram phongkiba tongan tonganba manipuri siphongsing amasum thokkiba thawdo wathoksingi maruoibi ipausing miyamda thamjagi ahanbada manipur lakadoriba Rahul Gandhi oklunabgidamak CLP ki leader oibobina lusingduna Congress President Mega Sandra amadi gaikhangam silchar da paisingkhre Indian National Congress ki lusingba oiriba Rahul Gandhi na parliamentary leader of the opposition hek khankraba matungda ma ki ahanba khongsat oina lan thokliba Manipur gi hausik oiriba phibam asi hakthengna yengsinabagi damak hayeng July 9 na Manipur lakadori ma ki Manipur khongsat asida ahan point hausik lan thokliba jiribam da satuna jiribam district headquarter gi tongan ba maphamda hangdokliba relief camp na sangjafam lauduna lairiba miyam ga hakthengna unaduna wari sagadori Rahul Gandhi ki Manipur Khongsat asigi mangoinana makpu harau tiamna oklunabagi damakta ngasi Congress Legislature Party CLP gi lusingba oibobi MPCC ki President Mega Sandra amadi Congress Working Committee ki member gaikhangam ngasi Silchar gi damak Imphal thadokre Rahul Gandhi hayeng Assam ki Silchar airport ta akhanaba flight amada thunglaba matung jiribam ki relief camp da lairiba miyoi singa unaduna wari sanagani haidi Khongsat asigidamak Deputy CLP leader oiriba MLA K Ranjit Chief Whip MLA TH Lokeshwar amadi MLA Okram Suraj Kumar loinana Congress ki inner amasum outer gi MP ani haibadi Dr Angomsa Bimol Akoizam amadi Alfred Kanngam Athar akhanaba Sopar amada hayeng jaribam da satlagani hai Khongsat asiga mari lainana MLA K Ranjit ka pausi asiga wari sanaba matamda phongdokhibadi Congress ki lusingba Rahul Gandhi na jaribam da thongladringa gi mangoinana Makoina relief camp da hana satuna relief camp da lairiba miyoisinggi phibam yengsilaba matungda Rahul Gandhi ga unaduna hakthengna wari sanaduna makoigi aningba apamba sing phongdo hanana thaurang tawgani masigi matungda Rahul Gandhi Silchar airport ta hallaga amuk hana airport ta nungthil pung amaga minute nifu ga mangara thunglagani nungthil pung ani dagi mak Imphal airport gi Susampur phaoba gari da sakani magna Susampur gi Mandap amasum toibong da hangliba relief camp sing da sangduna maphamadu da lairiba inmate singa unagani nungthil pung mari da Susampur thadolaga moirang tamna amuk gari da laklaga Phobala High School da hangdokliba relief camp da sangduna maphamadu da mayum maikai leitraba inmate singa wari sanagani maphamadu gi Imphal da amuk numidang pung taruk yauraklaga Rasbon da Manipur gi governor unagani unaba loiraga tholakpa paumi singa unaraba matungda Numidang pung tareka minit tarada Lakhnau gi damak Imphal airport thadokigani haidena su pausida makhatari atopa pawmana Kokomi women's wing gi ima manga jiribam satkadori Manipur thokliba la loisan ba ngamdraba Bharat lenga amati Manipur lenga ta miyamna thajaba amata leitre tharaksana Mamang sahi English singaniga kungo humdogi me ahumdagi hauduna sin koki narco theories na Manipur akan mamongda satharakliba lanasi Lok Sabha meka loiraba matungda santi oina lusinana bokhona gani haina Union Home Minister Amit Shah na phongdokiba adu arematari handak pangthokiba parliament mifam lusin khrabasu thokliba lanasi lusinana ba wapam amata parliament mifam na puthokidri madura Manipur thokliba lanasi lusinba ngamdraba India lenga amasum Manipur lenga ki mafamda Manipur miyamna karisu thajaba leitri lanasi na maram oiduna hauzik jaribamda leiriba praja miyam awaba taduna relief camp na sangjafam lauduna leiriba si hakthengna yengsulona bagi damakta kokomi gi women's wing gi ima manga ngasi numit nini humni sigi manungda jaribam gi damakta Imphal thadolagani haina Kokomi women's wing gi assistant coordinating oina thaupuriba ima tharaksna paumising unaba ma phongdokre ngasi nungthil Kokomi gi office ta pangthokiba paumising unaba du ima tharaksna na makata na phongdokibada handak parliament mifamda Congress ki MP Bimol na yamna isang thauna emotional oina Manipur thokliba lanasi amadi Bharat lenga na yengliba miyengi matangda thamkiba wafam sing adu aduki thagat ningi Parliament mifamadu da Prime Minister Narendra Modi na Manipur gi matangda pandaba yadaba gi matagum phongdokiba wafamda Manipur hausik shanti hanjilagle school college hangli haina hakibadu oidabani Manipur normal si lakpa leitri normal si lakku oirabadi miyoi lising humfuram mayumekai mai tumna thadokpikibadagi relief camp na sangjafam lauduna leiriba leikhigadra masigi mathakta jaribam da sukoki narco theories na landaraktun hausik lanthokli koki theories na jaribam da yum kya mai thabagi thabak sathari laifam leitraba misam kya relief camp na sangjafam lauduna leiribani maduna lanasi bar lenga amadi Manipur lenga anina kaidangoi loisingani haibagi thajaba leitri haina phongdokhi magna hai Manipur gi apunwa saktam kainaba akan balansa tharakliba sin koki narco theories ngasi
ꯊꯦꯡꯅꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯉꯥꯏ ꯐꯗꯅ ꯁꯦꯝ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ ꯃꯗꯨꯅ ꯍꯧꯖꯤꯛ ꯖꯔꯤꯕꯝꯗ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯎꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯏꯃꯥ ꯃꯉꯥ ꯖꯔꯤꯕꯝꯗ ꯆꯠꯅꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯒꯅꯤ ꯂꯣꯏꯅꯅ ꯖꯔꯤꯕꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯀꯠꯇꯨꯅ ꯆꯤꯟ ꯀꯣꯀꯤ ꯅꯥꯔꯀꯣ ꯇꯤꯌꯣꯔꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯖꯔꯤꯕꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ ꯖꯔꯤꯕꯝꯗ ꯆꯠꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯐꯤꯕꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤꯕꯗ ꯅꯠꯇꯅ ꯃꯃꯤꯡꯇꯅ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯔꯤꯕꯝꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕ ꯅꯥꯏꯈꯤ ꯏꯃꯥ ꯊꯔꯥꯛꯁꯅꯥꯅ ꯑꯔꯣꯏꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯏꯃꯥ ꯃꯉꯥꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯉꯝ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯕꯗꯤ ꯄꯤꯖꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔ 9862411800 ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ CMHT ꯀꯥꯔꯗꯅ ꯂꯥꯌꯦꯡꯕ ꯌꯥꯕ ꯏꯝꯄꯦꯅꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯕꯣꯟ ꯈꯨꯔꯥꯏ ꯖꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ CIC ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯁꯣꯠꯊꯔꯕ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯕꯅ ꯖꯔꯤꯕꯝꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯑꯅꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯤ ꯃꯗꯨꯅ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜꯒꯤ ꯆꯥꯗꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯖꯔꯤꯕꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ CMHT ꯀꯥꯔꯗꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦल ꯀꯣꯂꯦꯖ ꯑꯁꯤ CMHT ꯀꯥꯔꯗꯀꯤ ꯏꯝꯄꯦꯅꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯏꯝꯐꯥꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯈꯨꯔꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯕꯣꯟ ꯈꯨꯔꯥꯏꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁ ꯊꯥꯗꯣꯛꯄ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯖꯔꯤꯕꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯖꯔꯤꯕꯝꯗ ꯂꯩꯔꯤꯕ CICꯗ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯃꯔꯝ ꯑꯗꯨꯅ CMHT ꯀꯥꯔꯗꯀꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯐꯪꯍꯟꯕꯤꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯀꯣꯀꯤ ꯅꯥꯔꯀꯣ ꯇꯤꯌꯣꯔꯤꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯣꯡꯕꯨꯡ ꯂꯝꯂꯥꯏ ꯈꯨꯅꯧ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯈꯨꯟꯖꯥꯎꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯖꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯕꯣꯗꯤ ꯏꯝꯐꯥꯜ ꯍꯦꯗ ꯑꯣꯐꯤꯁ ꯈꯨꯔꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯥ ꯑꯃꯗꯤ ꯂꯤꯁꯤꯡ 5 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯕꯣꯗꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯑꯣꯏꯔꯤꯕ ꯕꯣꯟ ꯈꯨꯔꯥꯏꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯕꯝ ꯁꯔꯠ ꯀꯨꯃꯥꯔ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ AICCꯒꯤ ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖ ꯒꯤꯔꯤꯁꯅ ꯍꯛꯊꯦꯡꯅꯅ ꯎꯅꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯀ꯭ꯋꯥꯛꯇꯥ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯔꯛꯈꯤꯕ ꯑꯉꯣꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯆꯍꯤ 63 ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕ ꯊꯧꯑꯣꯡ ꯈꯨꯗꯛꯇ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ AICCꯒꯤ ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖ ꯒꯤꯔꯤꯁ ꯆꯧꯗꯟꯀꯥꯔ ꯑꯃꯗꯤ MPCCꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯥꯏꯁꯤꯡ ꯕꯤꯛꯇꯔꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯉꯝꯕ ꯁꯦꯟꯐꯝ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯀꯨꯝꯖꯩ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯩꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯀ꯭ꯋꯥꯛꯇꯥ ꯔꯤꯂꯤꯞ ꯀꯦꯝꯞ ꯑꯃꯗ ꯑꯉꯣꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯌꯥꯎꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯇꯥꯕꯒ AICCꯒꯤ ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖ ꯒꯤꯔꯤꯁ ꯆꯧꯗꯀꯥꯔ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯛꯇꯔ ꯀꯥꯏꯁꯤꯡꯅ ꯂꯨꯆꯤꯡꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯇꯤꯝ ꯑꯃꯅ ꯀ꯭ꯋꯥꯛꯇꯥ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯈꯤ MPCCꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯛꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯉꯝꯕ ꯁꯦꯟꯐꯝ ꯈꯨꯠꯁꯤꯟꯅꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯏꯔꯥꯡ ꯇꯞꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ AICC ꯑꯃꯗꯤ MPCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯤꯟꯗꯨꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯕ ꯍꯥꯏꯅ ꯂꯦꯞꯂꯦ ꯍꯤꯟꯗꯨ ꯃꯍꯥꯁꯚꯥ ꯅꯣꯔꯠ ꯏꯁꯠ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯤꯟꯗꯨꯒꯤ ꯀꯨꯝꯍꯩ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯕ ꯍꯥꯏꯅ ꯂꯦꯞꯅꯔꯤ ꯍꯥꯏꯅ ꯍꯤꯟꯗꯨ ꯃꯍꯥꯁꯚꯥ ꯅꯣꯔꯠ ꯏꯁꯠ ꯑꯥꯔꯃꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯇꯒꯤ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯁꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯂꯨꯔꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯕ ꯃꯇꯝꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ
ꯃꯧꯗ꯭ꯔꯥꯗꯤ ꯗꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯂꯤꯕ ꯂꯩꯕꯥꯛꯅꯤ ꯃꯤꯇꯩ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯍꯤꯟꯗꯨꯒꯤ ꯇꯦꯝꯄꯜ ꯀꯌꯥ ꯕꯣꯝꯅ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯕꯗ ꯅꯠꯇꯅ ꯌꯨꯝꯀꯩ ꯀꯌꯥ ꯑꯃꯁꯨ ꯇꯨꯝꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯗ ꯅꯠꯇꯅ ꯃꯤꯇꯩ ꯀꯌꯥ ꯍꯥꯠꯄ ꯇꯨꯞꯄ ꯆꯠꯊꯗꯨꯅ ꯍꯧꯖꯤꯛ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯇꯩ ꯍꯤꯟꯗꯨ ꯈꯨꯗꯤꯡꯃꯛ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝꯅꯤ ꯍꯥꯏꯔꯤ ꯁꯤꯑꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯀꯥꯡ ꯆꯤꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕꯤꯒꯅꯨ ꯃꯤꯇꯩ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗ ꯗꯤꯜꯂꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯋꯥ ꯁꯥꯗꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯜ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯤꯟꯗꯨꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯕ ꯍꯥꯏꯅ ꯚꯥꯔꯠ ꯍꯤꯟꯗꯨ ꯃꯍꯥꯁꯚꯥꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯃꯈꯥ ꯇꯥꯅ ꯏꯁꯣꯔꯒꯤꯗꯃꯛ ꯇꯉꯥꯏ ꯐꯗꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯕ ꯇꯥꯔꯕꯁꯨ ꯏꯁꯥꯒꯤ ꯌꯨꯝꯗ आरती तौबियु ईश्वर खुरंबियु मसिदा का हेना मियाम वहनगदब अमदी सोकदब थबक तौरगलबदी थोनिंगदब खुदोंग थिब कया थुलकनी मसिदा हिंदू ऑर्गेनाइजेशन अमदी पॉलिटिकल पार्टी अमतगी वा लौरोय हाइदेनिसु पाउसिदसु पलकली अतोप पावमना मणिपुर की डिस्ट्रिक्ट तराग तरुक ऑरेंज अलर्ट लौथोखरे इंडियन मेट्रोलॉजिकल डिपार्टमेंट की मेट्रोलॉजिकल सेंटर इम्फाल नंगसी थोकप चिरोल अमगी मतुंगिना अपुनबा डिस्ट्रिक्ट तराग तरुक ngasi होरगा लाकलिब तांग मापन फाव ऑरेंज अलर्ट लौथोखिबगा लोइना डिस्ट्रिक्ट सिंग सिगी तोंगान तोंगान मफम क्यादा अखक अराव याउन अकन मनोंग सुरब याहरी शोलदुना मखा तारदुना लाकलिबा तांग तरादना तमेंगलोंग सेनापति उर्खुल कामजोंग अमदी संदेल डिस्ट्रिक्ट की मफम क्यार पाक्सन नोंग सुरब याहरी ngasi होरगा लाकलिबा तांग मापन फाव ऑरेंज अलर्ट लौथोखिबगा लोइना मियामना नोंसिंगी मतंगदा मरी लेनब डिपार्टमेंट की अपडेट ओइबा पाउ लौनबसु खंगलकली अतोप पावमना जरीबम मतिक चाब सिक्योरिटी फोर्स थाजिनबीदुना ngaksenbagi thabak paikhathanbiu laisram mema han ingna singna leizaramba jiribam district ta chinkoki narco terrorist na nongmai amadi bomb na singma kapsinduna yum kya tumna mai thadokiba amadi मिशिना थोलकलिबा सिदगी डिस्ट्रिक्ट असिगी मिचम प्रजा सिंग लैतान हिंगमा हमद्रे मरम अदुना मियामगी पुनसिंग आक्सेनबगी दमक मतिक चाबा सिक्योरिटी फोर्स जिरिबम बोरोबेक्रा सब डिवीजन द थाजिनबियो हाइना खोरंबल इमा काइथल जॉइंट कोऑर्डिनेटिंग कमिटी फॉर पीस की मेकेडी की मणिपुर की डायरेक्टर जनरल ऑफ पुलिस ता ngarang sirol ama pisingre haina ngasi खोरंबल काइथल पांगथोकपा पाउमिसिंग उनाबदा खोरंबल इमा काइथल जॉइंट कोऑर्डिनेटिंग कमिटी फॉर पीस की कन्वेनर लैश्रम मेमना फोंदोखरे मांगना पाउमिसिंग मखाताना फोंदोखिबदा इंग्लिश सिंगना लेरंबा जिरिबमदा शरद कौबा मिवेमा मसागी फार्म थबक सुबु सचबदा कोकी तेरिसिंगना तमथीबा मियाता हाटपिखिबदगी जिरिबमदा हौजिक साथीबु लान सि थोलखिबनी मदुना लान सि कमदौना हौरखिबनो हाइबदु लेंगाक पाइरिबसिंगना तिन योत थरगा खंदबियो हंदक खोरंबल इमा काइथल जॉइंट कोऑर्डिनेटिंग कमिटी फॉर पीस मिहुत कांगबु अमा जिरिबमदा सत्तुना येंगसिलुरे अदुबु जिरिबमगी अमत ngairaba कम्युनिटी हेल्थ सेंटर असि ख्वाइदगी मतिक चाद्रबा हॉस्पिटल अमा ओइरे यामना ngakliबदी हॉस्पिटल असिदा एम्बुलेंस अनि लै अदुबु ड्राइवर दि अमत लैथि करिगुमा खुदकियाना ये यौरक तारबदी इमुंग मनुंगी मियोइसिंगना ड्राइवर नेकलगा एम्बुलेंस तौबगी थबक सथरी मरम अदुना अथुप मतमदा लेंगाना परमानेंट ड्राइवर हापीदुना अवार्ड पसी मेंखतपम थुई मांगना फोंदोखिबदा हौजिक जिरिबमगी ख्वाइदगी हेन इरांकलिबा बोरोबेक्रा सब डिवीजन दा सिक्योरिटी लैतबदगी अवाब मे उंगरी मदुना मफम असिदा सुमतिक चाब सिक्योरिटी थाजिनबिदुना ngaksenbagi thabak paikhatpiu यामना ngakliबदी हंदक मणिपुर लेंगाकी मेकेडीगी जिरिबमना ngaksenabagi damakta स्टेट सिक्योरिटी फोर्स सिंग थाजिनबदा सिखिबा अमदि थबक्तगी पोथाखिबा मियोय क्या यौरमदुना पाउक्सीर सबाक फाखिबदनी मदुना मसिगुम नतै चादब थौदोसी थोगलिबा अमदि लेंगाक ngak पाइद्रबदी फम थादोलगा युमदा नुंगाइना फमदुना लैबिरो हाइबा वाफमसु फोंदोखि अतोप पावमना निमित तरागा मंगानी की मनुंग स्टेट फोर्स थाजिनदुना जिरी कननब होनद्रबदी लेंगा असिगी मथक्ता इहौ हौरगनी मेमा इमा लेबक मणिपुर कननब होनबदा रूलिंग अमसुम ऑपोजिशन की वखल थादोकनरगा पुन थबक तौमिनबगी मतम ओइरे हैना खोरंबल इमा काइथल जॉइंट कोऑर्डिनेटिंग कमिटी फॉर पीस की कन्वेनर लैश्रम मेमना अपील तौरकली ngasi committee asigi mihut kharana jiribamda oiriba phibam yengsinba chaluraba matung khoirambol ima kaithel da pangthokpa lainga asigi mathakta pendaba kholausing lawba madi pawmisinga unaba amada el memana hai committee asigi mihut kangbu aman handak jiribam district chaluba matamda mafam adugi miyamna award apa amadi khudong sadaba phibam kya mayungnarga leirama thingnaki maru oina jiribam district hospital asi phibam sadana leiramki mafam adura ओइहौदिब फिबम अमदि अवार्ड अपा क्यागी मतंग मणिपुर लेंगा की हेल्थ मिनिस्टर अमसु मणिपुर पुलिस की डीजीपी दा मेमोरेंडम अमम पिसिंख्रे
ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯀꯃꯤꯇꯤ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯖꯨꯔꯤ ꯀꯟꯅꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯍꯧ ꯍꯧꯔꯛꯂꯒꯅꯤ ꯑꯁꯤꯒꯨꯝꯕ ꯆꯤꯔꯕ ꯇꯟꯐꯝ ꯑꯁꯤꯗ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯗꯣꯛꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯂꯩꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯅꯕ ꯏꯁꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯇꯤꯡ ꯂꯩꯅ ꯁꯦꯟꯇꯔꯗ ꯇꯛꯅꯒꯗꯕꯅꯤ ꯂꯣꯏꯅꯅ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯖꯤꯟꯒꯗꯕꯅꯤ ꯍꯟꯗꯛ MP ꯗꯣꯛꯇꯔ ꯕꯤꯃꯣꯜꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯝꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ BJP ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯃꯃꯥꯡꯗ ꯂꯩꯔꯝꯕ BJPꯒꯤ MPꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯀꯔꯤ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯕꯒꯦ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯆꯦꯠ ꯇꯥꯅꯕ ꯊꯧꯑꯣꯡ ꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯅ ꯃꯦꯝ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯟꯖꯦꯟꯅꯔꯛꯄ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤ ꯊꯥ 13 ꯍꯦꯜꯂꯕ ꯂꯥꯜ ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯟꯖꯦꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯐꯒꯥꯛꯆꯥꯎ ꯏꯀꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯂꯩꯕ ꯀ꯭ꯋꯥꯛꯇꯥ ꯁꯦꯔꯤꯀꯜꯆꯔ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯕ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯉꯣꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯆꯍꯤ 33 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯜꯂ ꯃꯤꯇꯩ ꯀꯧꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡꯗꯒꯤꯅꯤ ꯍꯧꯖꯤꯛꯅ ꯀ꯭ꯋꯥꯛꯇꯥ ꯁꯦꯔꯤꯀꯜꯆꯔ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯂꯤꯕ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯅꯝꯕꯔ PFB 20ꯗ ꯂꯩꯕꯅꯤ ꯍꯥꯏꯗꯤ ꯃꯤꯑꯣꯏ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯐꯒꯥꯎꯆꯥꯎ ꯏꯀꯥꯏ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯆꯪꯁꯤꯜꯂꯨꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯣꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅ ꯂꯩꯔꯤꯕ ꯀꯥ ꯃꯅꯨꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯈꯤ ꯍꯥꯏꯗꯤ ꯃꯥ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯤꯕꯅꯣ ꯃꯁꯥ ꯃꯊꯟꯇ ꯁꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ